More Laiba ADC Complex Moregi Oiba Social Welfare Office Ama Ngarang Minister AK Mirabaina Hangdokre. Maduda Tengnopal Kendragi MLA DK Kurungthang ADC Chandil Gi Chairman Lukhosai Jo Social Welfare Commissioner Lekhogin Hafif Amasong Director Z Saitabatina Singba Maruiba Myoikyana Saruyaki. Director Saitabatina Lamdam Masalariba Praja Singhi Awana Kyagi Wafam Singh Department Asina Taduna Lakpakaluna Madu Kohanaba Scheme Kya Pakali Wasi Hangdoliba Office Asina Nasan Social Assistant Program Yamakada Pakatpa Scheme Singi Matangda Kanaba Kya Fangmangam Lagani Haiki MLA DK Kurungthangna Sarkar Asna Chingi Mapam Singdalariba Block Singda Banking Amadi Policy Kudong Jaba Fanganab Honari Moregi Miamna Tenariba Nupi Angang Amadi Ahalaman Singi Kudong Chadavika Kongnaba Office Asi Hangdopani Haiki Minister AK Mirabaina ngasi nauna hangdoliba office asina lamda masta leriba mioi singda kanaba kya piba ngamlagani chingi lamda leriba miambu Manipur sarkarna manaba mieng de yengduna sakha thorang ni thabak ching chap manana pakhatuna lakli lamda masibu chakhrana kangluk khuding makki achawa thodang lei department na praja singda piriba tongan ba scheme singi sanfam sing kendra sarkarna hengat hanbada yarakle haiba wafam pongdoki Manipur ki district mapan na se koi tongan amatangda district amatangda koi hilly area ni haidana inthoga thamdaba koi pani bi sarkar sina chamanana district mapan na se Imphal district ta walking system leriba koi na leriba pot simak equally 9 districts da trip tongna bagi damata koi administrative block mayam ma hangdokuna leriba sinaba administrative block mayam chingsi hangdoi haraga Laiba 96 day da aikoi tongan ba aikoi Manipur city tongan ba community mayam na punsilaga semba adugumlaga lekpag aikoi state ama oibanina sab manana community kuding makta magina aikoi tribe ni mana maitai ni tribe ni tauroi maitai ni hena togi habilaitaba sab manwa equally aikoi service pibe equally treat tongna ba ya na bagi damota ngasi aikoi nauna andakta DC office hangdorakni basini Nongmagi Oiba Champra Amadi Laphu Thabagi Matangda District Level Farmers Training Program Ama Ngasi Kangpokpi Town Community Hall da Pangthokre. Thoramasi Deputy Director Horticulture and Soil Conservation Kangpokpi na Senbani. Ngasi gi Thoramaduga Mailena Laumi Singda Laphu Amasung Champra Sar Sing Yanthokibagi Matakta Har Til Hidak Amadi Sprayer Sing Basu Yanthoki. Thoram Aduda Kangpokpi Town Community gi Chairman Jongkham Kipgen Amadi Deputy Director Horticulture and Soil Conservation Kangpokpi KS Lokendra Su Saruyaki. Tauranga Marilena Sezalen Gangtingna Fongdokibada Matam Mamada Science Amasung Technology Sakulamdaba Amasung Afaba Kulai Leramdabana Potoxing Marangkaina Putokpangamnamde Hauziti Department Piba Mateng Kyadagi Marangkaina Putokpangamle Amaronda Lokendrana Matau Kramna Potok Sing Marang Kaina Putokadabge Haibagi Matangda Wangang Laduna Laumi Singna Hondabayaba Honagadabani Haiki Songkham Kigena Fongdokibada Training Program Mastagi Fangliba Adu Masa Kaktanatana Atopa Mioi Singda Kanganduna Kana Balobiu Haiki Training Program Asina Lomi Kaktadanatana Prajamiam Dasu Kanaba Fanganduna Lamdam Adomda Horticulture Gilamda Sakhatpa Ama Oiragani Haibagi Hazaba Thamki Horticulture and Soil Conservation Silapa Training Sidagi Lamsi develop Ram Lakani Haibsi Salam Sauna to Haibsi Sigi Tamani Mani Integration to Dri Integration to Dabagi Start Madam Ware More Office Mopam Lena Office Manung Saman Dabasi Nungaitre Aduna Atubada Si Inauguration to you, Honorable Secretary gi level da Zagani Habisi Sound Engineering Department Singdalaiba Master Role Employee Singi Matamga Chanaba Talopiu Haiba Dabida Sangsilakba Kongjang Kansilakbadagi Ngasi PWD Complex Laiba Department Mari Paralyzed Oikre Complex Laiba PSAD IFCD, PWD Amadi, MI Department ki Kongjang Sangsiliba, Employee Singna Tabak Suba Amadi, Mi Satok Sasin Tingbadagi, Paralyzed Oire.
Employees amata thabak sundar kidre khongjang asigi matangda joint committee gi general secretary na maram chaba khongjang asibu gamena ngasi phawba khangbidaba amadi dabi pibidaba pende nimit nini humni gi manungda employees singi dabi pibidrabadi henna kanba khongjang changsingani phongdokhi अखोना तसेंगना चाथरक खोंजंग सिदे जंगा से बहु रेस्पॉन्स जे मनपुर गवर्नमेंट ना लोबी रक्तबना मरम मुरगा कोई जॉइंट कोऑर्डिनेटिंग कमिटी जेसी सिना कोई की पीडब्ल्यूडी की कैंपस मनुंग लेरिबा इंजन डिपार्टमेंट अखुम जिंजिगी कोईबा स्टाफ खुदिमक लोइना मखोइन गेट आउट तौरे कोई मोइजिंग जे लोइ ताथ्वे कोई का खुदिमक त करिगुंबा स्टाफ अमता लेरमरो यखोइ याम कन्ना खोइना मदु मसिदगी ngaraangdagi hora koi sizwak hore aduna karigumada ngasi nini humni song manungda khoina thabak sigi sizwak je hore karigumada government je manipur government na khoigi atek akai natraga maihok langkok natraga khudung yamna tai cha da tholak tribu government na tabidana ngasi bolai bache masi yam laibak thibani Peace and Social Integration Program Pandamda Nuit Humni Chupna Residential Youth Camp Ama Ngasidagi Kumalambak Leiba State Youth Center da Haukre Kasturba Gandhi Seva Ashram Gandhi Samriti and Darshan Samiti New Delhi gi Migyang Makhada Sinba Camp Aduda Manipur State Women's Commission gi Hana Chairperson Oiramba Dr. C.H. Damini Professor A. Brajakumar Sarma Veteran Journalist K. Madhomongolna Thoromapu Singh Oina Sarugyaki Myoy Cham Runa Sau Yagadaba Camp Aduda Yoga Games Amadi Social Service Yongna Thorom Kya Pangtokadori Dr. C.H. Jaminina Society Asida Nupi Singi Thaudang Yamna Chawi Leibak Ama Santi Ohena Bhanabada Ekhoi Maselgi Marakta Nushinabagi Lipun Chesit Hanba Darkar Oi Haiki Biological Oiba Masada Yawe Nupida Nupani Yawde Nupana Nana Popang and Pote Sanamatum Kaya Oris Numana Jiva Putopang and Poteva Nupi Neva Repisa Piba Anan Nupi Musado Aduda Mari Aduki organs Yaurieva. But taking advantage of it, no passing number to exploit the way. Madhya Pradesh ke Indore dagi Nitin Masi Kowa Meiteni Piloba Myoy Ama Tha Sigi Tang Kunmarida Mankibadagi Thiba Khangdana Repagi Matangda Miami Khongjang Kankhalakli Ngasi su Advanced Volunteer Organization Sinuna Kaksing Wazar Nauhan Lai Lampak Amsung Kakching Lamkhaida Wakat Khongjang Sangsinkre Khongjang asida Kaksingi Dukan Sing Thonglonaki Miyangi Mifam Amasu Pangthoktuna Nitinwu Atubu Matamda Thadok Piraknaba Appeal Tawri Hozimari Pau Amhana Councillor na IMC gi staff ama mana lerami haibai wathok chokthorle Hozigidi ISTB gi pawmeng tabir singbu amakhana khurumjari